IDP Singbu Masagi Mayumda Hanjil Hananaba Haugiba December Thada, Pisin Kiba Memorandum Singi Paukum Piu Haiduna, Kokomi Amasung Lanjana Ribasingna, Log Bhavan Tamna Kongchuk Chatkre. Quality Late Abamadi Bosemgi Watermark Yaudaba Cheda Lyric Number Yaroi, Mahiroi Singi textbook Matam Chana Fangadabani Haiva Dimanda, Desamgi Thomi Singna Bosemgi Office to Tomzinkre. Amasung Imphal Urkhol Lambi gi Hauzik Sathariba Sem Sabagi Thabagasi quality yaudaba maramna independent oiba technical team amana yengsil hangadabani haina MPCC gi president MLA K Mega Chandran Fogokre. Hauzik Pau Sandok na Pizari. Irang asida lanjenari basing masa-masagi yumda khunda leita hangadabani haiba demanda kokomi amasung miyam yauna lanjenari basingna Imphal gi lok bhavan tamna khongchet ama chatpa hokre. Response to our December memorandum March to lok bhavan haiba banner gi makhada chatpa khongchet adu kwakachal takhelambam leikai de leiba TYC club tage Khongsan Bahauke, Masingyam Labamiam gi Khongcher Aduda Pam Daba Thodok Sing Thoktanaba Center Amasung State Security Force na personal singna akanba mawongda ngak senbagi thabuk chathake. Pawsina file tawringai fawbugi manungda Pam Daba Thodok Sing Thokpagi wafam leitre. Panbayabadi Irang asina maram oiraga lanjenari basing December tha fawbugi manungda masa-masagi yumda hanchil hangani haina lengak na mamangda phongdokpa leikrabane. Lengak ki wafam adu thabakta onthokadabani haiba demand tawraduna kokomi ki luching makhada lanjenari basingna mamang chahigi December gi tang amadagi lamboi khongnang khongda relay sit-in protest sanction bahauke. December tha amachupna chatharakhiba wakat khongjang aduda numit khudingi kokomi na Manipur gi governor amasung chief secretary da memorandum amamam piduna lanjenari basing December tha phawbagi manungda masa-masagi mayumda khunda leita hannabagi wafam ningsing laga lakhe adubu December tha phawbada lengakna lanjenari basing mahuksagum khunda leita hanba ngamkhidaba maramna kokomi amasung lanjenari basingna governor dagi chapchaba pakhum ama launanaba ngasigi numit asida lok bhavan tamna chatnanabagi firep ama mamang chahigi December gi tang kunthra da kokomi gi convener Kurizam athobana laukthokpa leikrabani. Quality Laitaba Amadi Bosemgi Watermark Yaudaba Cheda Lyric Number Yaroi Mahiroi Singi textbook Matam Chana Fanghan Gadabani Haiba demand Tauraduna Ngase Desamgi Thomi Singna Bosemgi Office ta Thomjin Kre. Desamgi President M Somorjit na Luchingba Thomi Singna Numit Yungba Aduaida Bosemgi Office ta Thomjinduna Mahiroi Singda Lyric Matam Chana Fanghallo Quality Yaudaba Cheda Lyric Number Yaroi Quality Yaudaba Che Supply Toba Farm Blacklist Taugadabani Che Gis Camda Chenaba Education S ki Commissioner Bosemgi Chairman Amadi Secretary gi Mathakta Inquiry Tauduna Chairak Pigadabane Haiba Kholau Kaya Laukhe Loinana Bosemgi Chairman Amasung Secretary gi Room Mamang Phauba Mahiroi Sing Aduna Changsin K Khongjang Adugi Pau hek tabaga Imphal Police Station gi Osina Luchingba Police ki team ama Bosemgi Office ta laklaba matung Khongjang loi singna wari sanakhe tungda Desamgi Luchingba ahum khangatlaga Bosemgi Chairman soiriba Education S ki Director amadi Bosemgi Secretary ga unaduna wari sanakhe Khongjang aduga mari leinana Desamgi President M Somorjina Phongdorakpada Bosemna handake lyric amadi answer script nambagi che lawbagi matangda chathariba scam asi PR lengakna tasin usinadana leiba asi hakchina lawi scam asi da traineriba singi mathakta lengakna awangba thaki inquiry committee ama semduna thigat kadabani maduda mara leiramba official sing logi matung ina chairak pigadabani hairi lagliba tang tara manga dagi school singi class haugodoriba asi nangnana ba Bosemna quality leiba cheda namba lyric phanghandrabadi he na kanba khongjang kaya changsilakani haina Somorjitna jackson wa thamke Loi kayagi lai phangui asung ba tholo babuda board ki authority amasung Manipur lengak na pia lengak achin tumin na khangsin usina da badawna sum laira kanda laibagi thong sai amasi awang bathak da mairoi lupasina mairoi mayam gi mo chinjar kanda awang bathak da boi condemn tawjari koi demand di thuba matamda sugumba tender gi matungina pibam thokpa chi pi daba sub standard oi ba chi pisaliba asugumba farm sai
मसी टेंडर की प्रोसेस मसा तो यावजब करिगुंबा टेंडर मन सबमिट तौरी बच्चे से मानदबा सबस्टेंड ओइ बसी पी तारगदी ब्लैक लिस्ट तौब याय हाइबो वफम भौ यावरि बसे मसी मतु ब्लैक लिस्ट तौगदबनी अथुबा मतमदा हाई लेवल इंक्वायरी कमिटी मा सेंबिरकांदा मसी थिजिनबिगदबनी बोर्ड मसानसु हुजिक फावबा खंगसिन उसिनदन लैरिबा असिगुंबा उबा केम मा तौबा पोचे खंगसिन उसिन लैबसे यारोय मसान मसे मियाम ममांग याजगदबनी हाबसे अखोगी डिमांड इम्फाल उरखुल लंबी की हौजिक सथरिबा सेम साबगी थबग असि क्वालिटी याउदबा मरमना इंडिपेंडेंट ओइबा टेक्निकल टीम अमना यंगसिलहनगदबनी हाइना एमपीसीसी के प्रेसिडेंट एमएलए के मेगाचंद्रन फोंदोखरे वाफम असि ngarangdagi hoduna lakliba tang taramari fawba urkhulda pangthokadaba कांग्रेस पार्टी की थौरम द सरुक याबा लाकपदा माकन फोंदोखिबने इम्फाल उरखुल लंबी की हौजिक ओरिबा फिबम की मतंग द पल्लदुना एमएलए के मेगाचंद्रन मखाताना हाइखिबदा इम्फाल दगी उरखुल ताब लंबी असि हौखिबा चही मंगा की ममांग दगी सेम्बा हौखिबने अदुबो लंबी सेम्बगी थबक असि क्वालिटी याउदबा मरमना मियामना पेनिंगाई ओइद्रे मिनिस्ट्री ऑफ ट्रांसपोर्ट एंड हाईवेज की मखादा इम्फाल उरखुल लंबी इम्फाल दगी यांगंग पोकपी अमसुंग यांगंग पोकपी दगी उरखुल फावबा तांकक अनि थोकना सेम्बा हुखिबने लंबी असि ख्वाइदगी ताबा टेंडर हाइबदी चादा यांखैदा तारगा थबक सुबा हौखिबनी मसिगी मरक्ता अमुक हन्ना टेंडर तौखिबसु लेख्रे अदुबो हौजिक ओइरिबा लंबी सेम्बगी थबक असिदी मंगम सानबा ngamdre lambi asi semba loisindaba maramna lambi asida chathok chasin tawriba singda aduki matik khudong chadaba kaya mayokna halle masida sunatana lambi sembagi thabak asida quality maintain tawbagi mami tadaba maramna masida thabak suriba mawong asidi miyamgi hak matpani hauzik oiriba fibam asida technical team gi independent body amana athubada yengsil hanba chumgani lambi asigi work component amasung DPR da yauriba sing miyam da khanghangadabane quality laina thabak sunanaba mari lainaba singna akan mamong da thabak paikhatgadabane hauzik oiriba lambi gi fibam asigi tek chakpum namak NHIDCL amasung contractor singda puhanbaga loinana akaknaba matam amagi manungda asoiba sing chumthoknaba thaurang paikhatgadabane haina MLA ke Megachandra makhata na phongdokhi Imphal full body loki mati patre sembadi semja lai adubo sahi manga rupi sure masigi semba hogi base hauju phawda lambi chi improvement se thoina ude adagi tender se masi jo 50% maya da lowest da launa giba mayam se karmaina 50% gi maya da lowest lowri no aduna tender se amu ado ka jin ga su mu tawre government na tawri se akhoi su gyan min ta de adagi haujik semi base construction company amba su silaga sileba matung da paikhat ni base masi su quality se maintain tawbe quality lai jaba nung si nei adagi tender process su soiba adagi den suri ba khara si su quality lai jaba mi mayam se pura asigi koi gi war chat pasingai phun mayam dina adro masi government na masi serious oina paikhatte haibasi mati aikoi ne sport ta yeng da aduki mati yamna bad condition da lai साना खोनबगी मतेंग नलमदा मसिदा इंग तप्पा अमसुंग आइखोई मसलगी मरक्ता नुंगसी चानाबा पुरकपा ngamgani haina Manipur University ki Vice Chancellor Professor N Lokendra na phongdorakli wafam asi ngasi Swami Vivekananda gi chamagamar humphumari suba mapok kumonga mari leinana India gi mafum kaya da pangthoknaba Run for Swadesh haina mingthon balam jail ama lamthabagi thoramda mahakna phongdokhibane thoramadu Minister of Education amasung Youth Affairs and Sports ki meeting makhada Manipur University gi National Service Scheme NSSL na silaga pangthokpane Manipur University campus laiba traffic point gi lamthaki ba lamjel adu Kagwa Bazar fawba chenki lamthaba aduga mari leinana Professor N Lokendra na makhata na haikibada Taramapan suba chahi chada Swami Vivekananda na naha singi thauna amadi wakhalon sing khanghananaba hotnaki masida sunatana leibak asda leiba tongan ba culture khudingmak mayek sengna khangbaga loinana political gi luchingba singna khanba ngamdaba wakhalon kaya su mahakna thabak oina pangthokhe maramaduna leibak asigi luchingba sing yauna miyamna mahaki wakhalon bu ningsingba oina India pumbada Swami Vivekananda gi mapok numit asi pangthoklibani haina Professor N Lokendra na makhata khe Thoramadu Manipur University ke Dean Professor S. Register Professor M. Premjit Mutagi President Dr. K.S.S. Narayan Amadi Dean of Students Welfare ke Professor C.H. Ibohol Susarkya K.
नारोसिंग एनर्जी से मसी फजना चुमना सिजनरगदी तोदना मकी इंडिया से 2047 ददी चौकट पे इंडिया ओइबो ngani विकसित भारत am ओइबो ngani हाइबा अदुगुमा वखलो दुगुरोनिना गवर्नमेंट ऑफ इंडिया अदुगा मिनिस्ट्री ऑफ द यूथ अफेयर्स अमदी अतै तोपा कोई मिनिस्ट्री सिंग सिना समनरगा इंडिया पुनमुकी ओइना रन फॉर स्वदेशी हबे प्रोग्राम से मसी थागतपनी मानबा हाइबसिना पृथ्वी से शांति पुरगदोइनी कोई ngasi मणिपुर की समाज सिदा तंताबा अमा लेतबा तय नम कया अमा लेबा कॉन्फ्लिक्ट कया अमा लेबा सिगु मुतांग सिदा जाति बिजाति खाइदना एथनिक कैरेक्टरिस्टिक्स खाइदना मयाम पुन पुन ngasi की असुबा आपे रन फॉर स्वदेशी हाइदिसदा याउबिरे हरगा कोई समाज से तखत समाज अमा ओइनबो पुनबदा तोयदन मुकी खरदो अरबसु मतें पांगनी KK Moirang Gangleiron Kanbalop KMKKL na silaga mamang chahi gi December gi tang kunma thoida Gangleiron da yumpham oiraga pangthokhiba painting competition amadi painting competition adu ki makok mathang takraba singda Moirang AC gi MLA Thongam Santina Mana Singyen thokre Moirang da leiba ayang leima community hall da pangthokpa thoram adu da KMKKL gi president Gauro Moirang cha CDC ki director Laurembam Surjit Federation of Haumi ki president Sapam cha Jadumani amadi Kabui Union ki president Dr K Hira Kabui na chingba miyoi kaya na sarukya ke Thoram aduga mari lainana MLA Thongam Santina hai ngasigi mirol asida aikhoi ki nat chatnabi haurak pham na chingba kaya si mayek sengna khanghan bagi matam oire asigumba tanja asida KMKKL na lamdam asigi haurak liba mirol da kanglei rol bu masak tak na ba hotnabada lawriba thodang asi thagat ningai ni yelhaumi oiriba aikhoina punsinba amatta oiraba matamda khunai asi chokhatpa lamjal da mangjil thaba ngambaga loinana malemgi oina singthanaba lamdam amasu oigani haina MLA Santi na makha takhe competition adu da makok mathang takraba sing thoramgi mithunglen singna mana lanthokhi bakaloinana pikliba mahairoi singna pena amasung langdren gi demonstration su utke ꯑꯩꯈꯣꯏ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯅꯍꯥꯟꯒꯩ ꯈꯝꯕ ꯊꯣꯏꯕꯤ ꯈꯪꯉꯝꯗꯕ ꯑꯗꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯑꯁꯥꯕꯔꯥ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯁꯥꯖꯤꯟꯕꯔꯥ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯠꯀꯤ ꯋꯥꯔꯤꯒꯨꯝꯕꯔꯥ ꯑꯗꯨꯒꯨꯝꯕꯒ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯕ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯔꯛꯏꯕ ꯊꯤꯝꯁꯦ ꯑꯗꯨꯏꯇꯥꯔꯗꯤ ꯃꯄꯨ ꯃꯕꯦꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯈꯪ ꯑꯍꯩꯗꯕꯨ ꯑꯣꯏꯔꯁꯨ ꯆꯠꯂꯒ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯄꯤꯔꯤꯕ ꯊꯤꯝꯁꯦ ꯀꯥꯏ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯑꯩꯈꯣꯏꯅ ꯌꯦꯛꯀꯗꯧꯔꯤꯕ ꯂꯥꯏꯟꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯪꯕꯒꯤ ꯃꯈꯣꯏꯗ ꯈꯪꯅꯤꯡꯕꯒꯤ ꯃꯈꯣꯏꯗ ꯈꯪꯉꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯂꯪꯖꯦꯟ ꯂꯩꯕꯁꯦ ꯑꯃꯈꯛꯇ ꯌꯦꯡꯗ꯭ꯔꯗꯤ ꯐꯖꯔꯣꯏꯕ ꯇꯔꯦꯠ ꯂꯪꯖꯦꯟ ꯂꯩꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯑꯦꯕ ꯄꯦꯅꯥꯒꯤ ꯁꯩꯁꯛꯁꯦ ꯑꯃꯈꯛꯇ ꯁꯛꯑꯒꯗꯤ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯗꯕ ꯌꯥꯏꯕ ꯄꯦꯅꯥ ꯃꯌꯥꯝ ꯁꯛꯑꯒꯗꯤ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯐꯖꯅ ꯇꯥꯕ ꯉꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯠꯂꯣꯝꯃꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯤꯖꯦꯜ ꯆꯛꯆꯥꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯎꯠꯊꯣꯛꯄ ꯆꯪꯉꯦꯕ ꯑꯐꯕ ꯇꯧꯔꯛꯄꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯍꯩꯇ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯡꯖꯤꯜ ꯊꯥꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯣꯏꯅꯣꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯣꯏꯅꯣꯕ ꯈꯨꯟꯅꯥꯏꯁꯤꯗ Hauzik paugi marak thatna tenba break amatang lominase Hi everyone, Northeast ahanbo oina pangthok jagadoriba Tech Sprint Manipur 1.0 haina mingthon jaba AI da yumphom oiba hackathon ama lakliba January gi tarik tara manga degi hauraga tara taruk phauba numit nini chupna pangthok jagadori hariba hackathon asi Department of Information Technology Government of Manipur amadi Manipur State IT Society anina khutsamnaraga sinjabani knowledge partner na Manipur Technology Innovation Hub ni hackathon asigi theme na Artificial Intelligence for Governance Startup and Social Impact. Pangthok Jagadoriba Mafamna IT Special Economic Zone Manipur Manipur ni. Hackathon asida students, startup, IT entrepreneurs of Manipur or native of Manipur working outside Manipur. Amadi students from outside studying in Manipur singna saruk yabagi khudong chaba su pizari. Makhada pizari ba QR code asi scan tawbiraga form 1000 biba yagani. Form 1000 bagi aroiba matam January gi tarik tara 2026 ni aduga registration fee na sukna tagi lupa chani khaktani. Akupa marol gi damak makhada pizari ba number asida contact tawbira pa yagani. Manipur bu artificial intelligence ki lamda malem gi thakta bukhatna ba hotna bada mayam su saruk yabiu. Manipur के अहानबा न्यूरो पेशेंट्स के अमतंगायरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजाई मथक टोंगथाम लिकाई दा हानुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबला येंगली
hospital asida neuro gi laing bar changba afaba makhal gi khusu khulai amadi machine marang kaida lei masina kokal mari leina ba tongan ba makhal gi anaba sing ningthina laing li lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba laing una maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 700553416 natraga 8974572154 da pau phabirak bujagani break ki matung namukana taram nokchari khata pau pizari Bishnupur District Congress Committee na senduna one day fast on MGNREGA Bachao Sangam ki Thauramama Restore MGNREGA Restore Dignity Restore Rights haiba wakhalonda Nambol Block Congress Committee ki office ta pangthokre Thauramadu MPCC ki hana ki President Nangmairapam Loken Moirang AC ki ex MLA P Sarchandra Kumbi AC ki PCC member KH Romes MOCB General Secretary H Megachandra Mangangcha MOCB Sevadal gi Chief General Secretary TH Itoibi BDCC gi BPL Jiten amadi Congress ki makok thongba luching basingna wangang loising oina sarukya khi ex minister Nangmairakpam Loken na thoram aduga mari leina na haikibada BJP party na anoba lengak pairak labadi miyam P yomnaba sem saba yarabani makhoi gi lengak laklabadi Manipur gi Park Chauba square kilometer lising kuri thoiga chahum khara hena leiriba lam asigi manung square kilometer chatru khaktamak haibadi tampak lamdam da leiriba lam asishu adumak bandan thamdokhrani aduna aigi aningba apamba lomda chatlagadi leibak santi purakpa ngamloi aigi haibana mang tharaga thabak tawragadi lamdam asida afaba purakpa ngamloi aigi haiba wakhalon asi thadoktuna miyamgi khallaga Tabak Tauraba Matamda, Lebakadu Santi, ing tappa purakpa ngamgani haike. भारतीय जनता पार्टी ने फेब्रुआरी की तारीख 13 निथोय बोगी ममांगदा सरकार सिम सेमा अबा आइकोई इलेक्शन शेड्यूल मतम जान तोगनी 2027 की फेब्रुआरी की लास्ट वीक मार्च के पास की इलेक्शन सोइदल तोगनी सीधे जो सरकार सेमत तरबा इलेक्शन 2029 दगिना हेतो की बचो खंगे 29 अदवाई जदुम ताकने आइकोई मणिपुर की लेइबे इलेक्शन कई भारतीय जनता पार्टी में लेब सरकार सिटी मखोइना संविधान बचाओ काना अखोइना चली मोइना गजो कॉन्स्टिट्यूशन की ओइबा पार्लियामेंट का यामना खन्नर द तौदे कनगदबने कन्नो होदरिबनेबा सीधे द मचिन लगामनि हुजेतिदा भारतीय संविधान से पूरा खोंगाउ नगरबनी Mitai Irol Ieg Loina Selol Apun Balup Melal Kanglei Paki Kumja Inglisingani Kun Mangadagi Lisingani Kungani Pan Faubagi Tau Punanaba Khan Kibamio Singasi Wasak Lokre Lining Thosanamahi Temple Board Haying Kongbalda Pangtok Patora Maduka Mari Lainana Milalgi President Waikom Gopen Maitain Hai Milalna Mahosadagi Pading Naina Chathaduna Lakpa Mayek amadi loan chawkhat hannaba khongthangi manung channa tonganba institute ama thamnanaba Manipur lengakta taksilagani lup asina lamdam asigi amatangairaba loan mayek asibu malemgi miyam da paksanna khanghananaba pandamda lamdam asida seasonary engine panba gari singi number plate ki mathak thangba sarukta maitai mayek na iba mafam amadagi mafam amada yauba masak takpa signboard singda su maitai mayek na ningthi na inanaba mari lainaba singda thabak paikhat piyo mahiroi singna tamnariba lairik aiba aibi singna puthokliba lairik amasung isai mayek sumang kumhai fampa kumhai mami kumhai da loan asibu sinjinabada lonyan yauhandanaba lup asina hotnariba asida miyamna sagat piyo haike Yan yung iba, kung naman din, sinasokot na nabiyang ka po na institute ama, patanda. Hindi noon may, hindi ako yung ganyan sinuon. Kasi ako sokot na naman na ba, hindi ako na, ngon di,
ꯆꯥꯎꯈꯠꯅꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. न्यू दिल्ली की भारत मंदापन पांथोक्लिबा वर्ल्ड बुक फेयर दा हानगी यूनियन मिनिस्टर ऑफ स्टेट डॉक्टर आर के रंजन ने इबा geopolitical relation of the princely state Manipur with neighboring regions haina mingthon ba lairik ama ngarang phongkhre lairik phongbagi thoram da saruk ama oina thoram gi saruk ama oina National Book Trust NBT की chairman Professor Melin Sudhakar amasung NBT की director Yuvraj Malik yauna panel discussion amasu pangthokhe Lok Sabha की interpretation की director Dajbanta Samomna moderator oiraga pangthokhiba panel discussion aduda Ministry of Parliamentary Affairs ki Media and Communication ki chief Dr. Aribam Ibomta Sarmana panelist oina sarukya khibagaloina Dr. R.K. Ranjan na iba lairik adugi maramda wafam kaya thamke thauram aduga mari lainana Dr. R.K. Ranjan na haikibada World Book Fair की थौरम असिना वाखलोन कया ताथोक तासिन तौमिन्नबगी खुदोंग चाबा अमा फंगबगा लोइनना तोंगान तोंगान बा कल्चर की मतंगदा डायलॉग तौनबा अमसुंग मानदबा वाखलोन कया अमा लाइरिक की मतेंगना वाखल तामिनबा ngambagi खुदोंग चाबा अमसु पीरी हाइना मांगना फोंगदोखे लाइरिक असि मणिपुर की मियामदा कथोकपगा लोइनना लाइरिक असिदा यावरिबा पुमनमक मियाम की अखांकनबा डिप्लोमेसी अमसुंग पुवारी की मरु ओइबा सक्तम की वारी सिंगनी हाइना डॉक्टर आर के रंजन मखा ताखे Leimapokpam Young Pioneers Club LYPIC Leimapokpam Mamang Laikai na senduna anishuba Leimapokpam Kunfam Manga Men's A-Side Soccer Open Football Tournament English ngani kuntaru ngarang Leimapokpam Mamang Laikai Ground da haudokre ngarang tournament haudokpa numita sanakiba match singda Henthoi FC na LYPIC bu panjal manga amada maithiba PK Lanchenba FC na KYYC bu panjal ahum amada maithiba PK adopa match amadana Henba United na nga FC bu panjal taret anida thoike tournament haudokpagi thoramadуда MPCC gi hanagi president loinana Nambol AC gi hanagi MLA and local LYPIC gi president Leimapokpam Sarit Chandra amadi Leima varieties store Nambol gi proprietor Mutum Sur Chandra su sarukya ke उत्तर प्रदेश के लखनऊ दलेबा केडी सिंह बाबू स्टेडियम दा मथंग था फेब्रुआरी की तांग कुंदगी कुनिथोय फावबा नुमित हुमनी चुपना पांगथोकदबा अहानबा नेशनल स्वाई जियो चैंपियनशिप 2026 दा मणिपुर की महुत सिंधुना सरुक यानिंगबा सानरोय सिंगना स्वाई जियो एसोसिएशन ऑफ मणिपुर सामदा रजिस्टर तौबा यागनी हाइरे श्यामगी माइकेदगी फोंदोरखिबदा मणिपुर टीम दा सरुक यानिंगबा सानरोय सिंगना चलिबा जनवरी था सिगी तांग 15 फावगी मनुंगदा श्याम Shuai Geo Association of Manipur की खुराई पुथिबा लेकाई दलेबा ऑफिस लाक्तुना रजिस्टर तौबा यागनी मसिगा लोइनना पांगथोकदौरिबा चैंपियनशिप असिगिदमक फेब्रुआरी की तांग कुंदा ग्रेड ग्रांड मास्टर अमसुंग मास्टर अन्नी नलुचिंगदुना टेक्निकल सेमिनार अमसु पांगथोकनी हाइरे हौजिक अमुक स्टेट असिदा ngasiगी oikiba ai ngasagi pau pizari ICAR Regional Center Lamphel Patagi Fangba report ki matung inna ngasi state asida khwaidagi sabagi chang asi Celsius degree kunmari dasmik manga oike aduga khwaidagi ingbagi changna Celsius degree nipane nungsit tayawba ising manilgi changna ayukta chada marifu nipan aduga nungthildana chada kuntramari oike हौजिक लोइसिलकपदा मरोइबा पाउसिंग अमुक हना पिजरी
IDP Singbu Masagi Mayumda Hanjil Hannaba Hokiba December Tada, Pisin Kiba Memorandum Singi Pakum Piu Haiduna, Kokomi Amasung Lanjanari Basingna, Log Bavan Tamna Kungchat Chakre. Quality Laitaba Madi Bosemgi Watermark Yaudaba Che the Lyric number Yaroi, Mahiroi Singi textbook Patam Chana Fangan Gadabani Hiva Demanda, Desamgi Tomi Singna Bosemgi office that comes in Craig. Amasung Imphal Urkhul Lambi ge Hauzik Chatariba Sem Sabagi Tabagasi, Quality Yaudaba Maramna Independent Oiba Technical Team Amana, Yengsin Gadabani Haina, MPCC President MLA K Megasandran Fongokre. Matanga sida bulletin asilo sanjare Manipur mayam ki punsida khwaidagi hena maru oiba state asigi leibaga sige amadi malem gi e pau singi damak SKTV news po mityeng tadunu lebiu pumnamak po amukha na kurumjari.